Yingtabiriba Khwaipuna Image TV na taramna October loyana Brajesh Kumar na khurumjari Nasigi maruiba pauda Northeast India Film Festival 2024 ngasi lotion kre Nomagi oiva Honey Festival come experience exchange workshop on prospects and promotion of beekeeping in Manipur thoram pangthokre Manipur dagi FMR lauthokrabasu mamang da chanchilakibasing khandokpadi aruba ama oigani haina Maheswar thaunab jomla phundokre oinana External Affairs Minister S. Jaishankar ga Japan gi mahakaphamanaba Yoko Kami Kakaga leba anigi marakta hiram kiyada wari sanakre Bapungoy pau lobirase Northeast India Film Festival NEIFF 2024 ngasi Manipur State Film Development Society Imphal gi Palace Auditorium da lotion kre Film Festival asi Thauna Manipur na Film Forum Manipur Directorate of Information and Public Relations amadi Manipur Lengaki Department of Art and Culture ga khucham naraga sinbani aduga Government of India gi senthang makhada Ministry of Information and Broadcasting na sponsor tawani ngasi Film Festival lotion bagi thoram aduda IPR Commissioner M. Joy Singh athoiba mitunglen oibaga loinana IPR gi TS Charanjit Film Forum Manipur ge Chairman L. Surjakanta Sharma Organizing Committee NEIFF 2024 ge Chairman Y. Nilasandra Northeast India ge Artist Singh Film bu Pamjab Singh na saruk yaki Festival asida Rapture bu Direction P kiba Dominic Sangmana Best Film Award Joseph Sanda Hawam Pawan Kumar na Best Director Nelir Kotha gidamak Prathajit Barwana Best Screenplay Before Spring haiba film asida Zayan Saitu Mathavanna Best Cinematography Samarpanda Kuldip Barwana Best Editing Gorai Pakri film da Amrit Pritam Amadi Devajit Sangmai Anina Best Sound Award Pikiba loinana Assamese film sing Before Spring bu Direction Pikibi Shruti Smriti Sangakoti amadi ata Nirjon Duporiabu direct taukiba Khajan Kishore Nakta mathang sina Special Jury Award amadi Special Mention Award piki aduga Joseph Sanda thodo handokpa performance piki gidamak Guru Riwen Wangsawada Jury Award for Outstanding Performance su kusinaki thomgi athoy mitung oina saruk yakiba IPR Commissioner M. Joyna Numit mangani sukna chatakiba festival asina miyam bu nuai hanbata natana audience singi wakalda kaungam laroidaba khudam ama piri haiki Assumptions and conference societal norms. The explorations of themes such as the conference societal norms, criminalization of sexuality, and misuse of power by figures of religions and politics has prompted us to question absolutes of right and wrong, instigating a re-evaluation of the belief system that govern our world. Supreme Court na unconstitutional oi high kraba electoral bonds scheme gi details information State of Bank of India na March taruk fawgi manung da Election Commission of India da submit tawnana ba direction pibada SBI na indabagi maram karigino haina Manipur Pradesh Congress Committee gi senior spokesperson Ningomba Bhupendra na wahang Torakli Imphal Congress Bhavan da Pamisinga Unabada Bhupendra Phongdok pagi matung inna Supreme Court ki judge mangagi constitution bench amana center da paliba BJP lengak na 2017 da introduce tokiba electoral bond scheme asi unconstitutional oi haina haukiba February tarma da judgment pikibani judgment asida English singani tarapan gi April tar nitoi dagi hauraga hojik phawagi electoral bonds purchase details amadi scheme asigi makha da political party singna phangba senpham singi details sing March taruk phawagi manungda State Bank of India Election Commission of India da submit tawnanaba direction pikibani adubu SBI gi maikei dagi Supreme Court ki
direction asi June kontra pawa matam sangrok pinanaba Supreme Court ta application file tawduna leiri Supreme Court na piba direction da sa SBI na in bagi mahutta June kontra pawa matam sangrok pinanaba haukiba March mari the application file tawba haibasi maram chate haike Congress spokesperson asina makata na SBI haibasi fully digitized tawba bank amani details information sing asi pinanaba hotnaba matam yamna lofam thokte maram asina court ki direction in the bagi damak Association for Democratic Reforms na SBI gi matakta contempt petition amasu file tawkre hari electoral bond scheme asi introduce tawkiba matam dagi hojik fawda political parties sing na lupa crore lising tranito hen bagi senpam Fangkre hairiba apunba senpam asidagi BJP khaktana lupa crore lising taruk ka chamanga humpu taruk phangduna sada yangkhai mga henbagi senpam phangi hari maram asina BJP na corporate donor singdagi phangba senpam sing miyam da expose taruk lagani khanbadagi BJP lengakna SBI da pressure tawduna information pibada delayed tactics tawhanba mali haina Bhupen na pendaba phangdorkli भारत की ख्वाहिश चावरबा बैंक SBI है उसे मजे fully computerized बैंक fully मजे digitized और बैंक ने अदुना मशीना महायुति हाई बको around 44,434 sets of information में आम तो पी ने को करना बता अदु इलेक्शन कमीशन ऑफ इंडिया सुप्रीम कोर्ट में आया तो मतलब पी वाई तो पी ने को करना बता only few minutes कर की वाली है और at the maximum 1 day मशीना मोइने जून 30 वो मतलब पी वाई ना मंस में आम मत आ गया लो से Central Agricultural University Imphal gi AICRP on honeybees and pollinator na sinduna nomagi oiba honey festival come experience access workshop on prospects and promotion of beekeeping in Manipur gi thoram ama pangthokre Iro Chambada Laiba Kaugi Auditorium the Pangthopa Thoram Aduda Manipur ge tongan ba district tara dagi lakpa khoi loiba mio chama kunna saruk yake Thoram Aduda Kaugi Imphal gi Director of Research Dr. Lalita Mohan Garnayak College of Agriculture Central Agricultural University Imphal gi AICRP on honeybees and pollinator the Principal Investigator Dr. Sarwan M. Haldar Amadi College of Agriculture Central Agriculture University Imphal gi AICRP on honeybees and pollinator bee professional Arambam Suchitra yauna maru oiba mioi kayana saruk yaki kohi yauna khoigi pothok kaya utkiba thoram aduga mari leina College of Agriculture Central Agricultural University Imphal gi AICRP on honeybees and pollinator the Principal Investigator Dr. Sarwan M. Haldar na ngasi gi thoram asina Manipur khoyok liba mioi singda makhal kaya gi kanaba piba ngamlagani maru aina district tara asidagi lakliba khoi loiba singna makhoi da thengnariba tongan ba experiencing share taunabagi mathakta expert singnasu hena pothok puthokna nabagi matang da takpi tambiri masina lamdam asida makhata na khogi pothok hena puthok handuna khoi loiba singi submit lon da su sauna ahung ama puruk ngamlagani haiki masigi thoram adu losilakpada festival aduda quality leiba khohi puthokpa mioi marida manapi duna kai kumnabagi mathakta saruk yakiwa khoi loiba mioi chama kunda certificate amadi khoi upu sing yenthoki Next, Apabi. I'm happy to extend my sincere thanks. Forest Fire Prevention and Management FMPM Scheme 2023-24 ki makada Thawal Forest Division asinduna ngasi conservation and protection of forest resources from forest fire haiba hiram da nomogi oiba awareness program ama Thawal da leiba Forest Division Office Complex ta pangthokre thoram adu da retired chief conservator of forest A Bonbir Dhajana Athoiba Mitunglen Divisional Forest Officer Thawal Dr. L. Lishli na Thoramapu Amadi Peoples for Animals na Animals ki Executive Member Deepak Hodam na Akhano Mitunglen oina saruk yaki Lamai chalakpa matamda miyam na kari tawgadagi haiba hiram da Peoples for Animals ki Executive Member Deepak Hodam na Resource Person oina wangang kibaga awareness ki thoram aduda mahiroi kaya amadi Thawal District
manungda laiba Joint Forest Management Committee ge member kaya su saruk yaki thorongi mapugi warolda Divisional Forest Officer Thobal Dr. L. Jichili na hai hojik lamai chakpagi matam yoksilakpa amadi mafam kayada singda lamai chakpagi report sing lakpa horakpa asina maram oiraga miyam da forest na ikoi da piri ba kana ba kayabu khanghanduna miyam na forest pu nungsiba fawhanna ba amasung lamai na sing ba chalakpa matamda kandaba yadi haiba wakalon adu miyam da fawhanna ba pandamda ngasige awareness asi pangthokpani haina su hondokhi as a we are very selfish. So we need to know. And forest na koi kari kana ba pi bage kana ba se hang dragadi akoi ko da sula oi ne ba kai we protection to ba no ha se. So adugi akoi na sigi ba me am lo ba kamina na ba hana dagi su me am thangi bana su thangi ramani. Kachin district laiba person with disability singda disability certificate amadi district asigi UDID project ki makada unique ID card issue tawna nabagi physical assessment camp ama lakliba March ki tang ta mathogi pung tara dagina nungthil pung mari fawba kachin smak lekai gi general hall da pangthok lagani maram asina district asida laiba nam soirba disability certificate Pangdribasingna matam sana laktuna assessment camp asida saruk yananaba district social welfare officer kachingna thorok notification amana khangalakpaga loyana person with disabled singna camp asi yawba lakpada passport size photo ani amadi Aadhaar card ki xerox purakna nabasu khangalakli Tapasya Center for Performing Arts Singjamai Wangma Pebia Pandit Lekai Imphal Iski Kulumdoi Suba Foundation Dega Mari Lenana Tapasya Training Center Kaksing Wairi Kamala Forengi Artist Singna Makoi Guru Marangthem Jiban Singh Amadi Media Coordinator Yangkhom Sundar Singh Loyana Chinduna Lamtu Sangbai Thoram Amangasi Library and Information Center Kaksingi Campus Ta Ayuk Pung Taretagi Mapal Makai Fauba Pangthokre Thorongi Manungda Guru Marangthem Jiban Singhna Iba Punglon gi mapi lariki copy tarasu library and information center kaktingda donation tauki ngasigi cleanliness drive asi pangthok pibagi damak Tapasya training center kaksingi guru media coordinator amadi artist singbu center asina ikai khumnaba ulakli nakalamaromda center sida namaji numita pangthok pa special sunday gi thorom tang taragi upung tare tabada special quiz galoina na pangthok lagani special quiz ase Manipur gi March 9 International Women's Day gi topic singda ifam oirga pangthok kadabani hari Fidelity Horticulture cum Sugarcane Growers Cooperative Society Limited ki matam sangna executive member oiramba Huidrom Gopen Maitena Thasi Hokibatang Manga Lebak Pokpa Namita Banung Matam Sadan Laikidabada Society Asigi Executive Members Singi Atubagi Mifam Ama Hamduna Laikidrabagi Tawaina Mapugi Laikolda Ingna Signal Lunabidama Minute and 2 minute leptuna Awaba Pungdokre Ngarang February Tok the Pangtok Kiba Awa Pungdoki Mifam the Saruk Yaki Basingna Laikidrabagi Imung Manungna Tengna Horiba Awaba the Saruk Yaki Haina Fidelity Horticulture cum Sugarcane Growers Cooperative Society Limited ki President Thorok Bachir Amana Pongdorokli Manipur dagi FMR lokthokre haidunasu mamangda changchilakiba illegal immigrants sing khandokpadi aruba ama oigani haina RP athawlegi National Secretary oibata natana Manipur gi irang asida activist ama oina thabak Paikhatliba Maheshwar Thonawjamna Phungdokre wafam asi Maheshwar Thonawjamna leptana changchilakpa miyam punsinbagi khongjang makha chatharakpa oina ithai lapupatera sekmaijing amadi uchiwada ngarang pangtokkiba miyam tenba mifamda haikibani mafamgi miyamna Maheshwarbu taramna oktuna pangtokkiba miyam tenba mifamda Maheshwar Thonawjamna makha taduna hai hojik thokliba irang asiga mari lena center na Tenglabus Tengna Manipur dagi free movement regime lokthokle haiba asi nungaiba fawi adu MR chatnaringai matamda maru oina 1950 dagi 2004 fawba atopa country dagi Manipur da kilometer nifu sangba yaba pirami madugi matungda kilometer taratokta hanthakibani haiba matam asida Manipur da kilometer nifu changchillaga election khiba
illegal immigrants sing adu hojik kamdona khandokani haiba asi aruba amadi oirgani asigumba asoiba sing asi yelhomi ekoina khangjinduna masi semdok nanaba punna hotnaminaba changi hanadagi soraklaba sing punna semdok minaba yelhomi singi phangpham thokpa rights chap chana phanghanba haibasina miyamgi pandam adu oiminaduna madu phangdriba fawba changsin minasi madu tadat lan mai pak le haina logadurubani haina mahakna makhata ki kilometer nipu asi loireba aduna kilometer nipu su leire mapadang naro na changsala ko illegal immigrants ham se sangba to yarabadina hekta changba yaba changin bane bekta 1969 के गेजेट ता चोचामपुर की खुन से ममा चन्नी मरिफुनी थोई ले 282 ngarang na handa 2023 की मिनिस्ट्री ऑफ पंचायती राज की चे थोलपद चोचामपुर की खुन मसिंग से 842 अदु क्या हेंगला में चौना हुंफु हेंगलमद्रो दुमाने चोचामपुर नते कांगपोपी के चौना की मथक तेनोपल जु चनी चौंगी मथक मसिंग थिंगम दना एब्नॉर्मल ग्रो ऑफ विलेजेस से फतन लेना मेबा Imphal East District ki lamlai da lupa crore Nepal makhai changna football stadium ama sangaragani haina lamlai SC MLA KS Ibom Sana phongdokre wafam asi Moscow Wushu Stars da bronze medal phanglakraba athopam James Maiteibu Pungdongbam Development Committee na sinduna Pungdongbam da phangthokiba harautayamna okpagi thoramda MLA na phongdokibani thoronga mai leinana Ibom Sana makha takibada लाइरबना मरम ओरगा अफबा मतिक साबा मियोय ओइबा ngam gadaba naha kaya lama khangda laik tamba tokiba kya laikre hojiki oina sana khonabada changlaga thabak ama fangnaba honaba sina khwaidai phaba pambai ama oire sanaro yokhat naba lamlai da football stadium ama sananaba lakadarba Nomaijing numita Chief Minister na urep yung tamlagani. Nongada boxing academy su matam ga chunaba mawongda semgat nadaba hotnari pungdung dasu stadium ama sananwa project thagat kre laikai club na mateng pangduna awa sanoi oiduna sel paiba oiraba singna mahaki laikai gi maramdam gi horokliba masa maroi singbusu semnaba mijeng changlakpagi hainabi lahan ningi haiki JNMC Obstetrics amadi Gynae Department ki Dr. Amitabh Singh na ngasi amadi hayeng OPD amadi routine OT leptuna namit nini chathagani thorang toramba khongjang handokle hanagum adumak operation amadi duty tawri haina JNMC Director Professor L Deven na phondokre hiramasi kamari lenana JNMC Director gi office ta pangthokpa pawing phom amada mahakna makhata na hai haukiba irai numit ki namidang da nupi ama angang unabada laikhidabagi thodok ta patient gi manung amadi doctor gagi marakta khara umkhatnaba thokpadi ops amadi gynae gi doctor amadi staff singna OPD amadi routine OT leptuna agitation sangsin nanaba fire lawkhibani adu patient singi khalaga hospital authority gi makai dagi agitation asi tawdunanaba haibadagi agitation asi handokhibani ops amadi gynae department gi staff singna pendabadagi protest sangsinba hauruba taragasu ngasigi oina patient singi daba khalaga operation mari normal delivery mari amadi minor OT ani pangthoki asumna doctor sing asina awa ana kaya thiduna miyam gi damak seba tawduna lakli CMHT amadi PMJY gi makadasu hospital asida patient kaya marum lemna layengduna lakli tho ningba khudong thiba haibasi asoi ngam yorok pataraga su tambangam daba thodok ni khalaga patient amadi praja singna ngakthok ngaksin tominasi doctor amadi staff singda yamna ka henba pressure su pigumsi matum tarapada asigumba tho ningba thodok asi yariba makai thoktanarba hospital gi maikai dagi su hotnagani haki patient gi imung manung amadi praja sing gi maikai dagi su doctor singbu support tobiu haki Tawami, cumai tawgana mukoi agitation tawringai matamnasu mana sirim protest tawring manungdasu mukoi thabadum tawjari mehabo thamjari loina nona hajiksu we placenta previa iduna we complication thokan yaba case amasu mukoi myam sangdana ocean gynae department injury asumna kaina praja singda kaina manipuri ebiriba sinau sin hygienic madi koi doctor singjina tawjari basi thajabiu onmasi phajana koi tawjari thabasi support tobiu aruga matungda su ko edum soidano hona jagani haina
ꯑꯩꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯊꯝꯖꯔꯤ लाकदर मास्टर माथोइदगी हौगदोरिबा कमन यूनिवर्सिटी एंट्रांस टेस्ट CUET अमदी पोस्ट ग्रेजुएशन की एग्जामिनेशन सेंटर मणिपुर स्टेट की वामद पिरकपदगी माहिरो याम्बा मास्टर तंबा फंगलरोइद्रा हाइबगी चिंगनब लेरे हाइना डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसाम की जनरल सेक्रेटरी नोंगथोंबम थोइथोइबना फोंदोखरे ngasi kwakathil level lup asi office ta pangthokhiba pawgi pham amada wafam asi phungdokladuna thoithoi hai master tamnanabagi damak entrance test CUET PG atopa state ta center pirakpa asina manipur gi mahiroi singda aduki matik khudong sadaba kaya mayok na hale maram aduna manipur gi chief minister amadi education minister na athuma tamda bijeng sangbiduna examination center asi manipur gi manung tampaki khudong sa mafam yenglaga relocate tawinanaba hotnabiu amadi union minister of state for education asu hiram asida mejeng changbiu entrance test ama thananaba hotnabada tingliba sempam sing asi aduki matik wangle loina mayumakai maina tumna thadok pikraba hauze hauze elip kem ta sangjapam lauduna laiba mahiroi singda amuka hena awabada awaba pibaga chap manare hainasu phongdokhi रीएलोकेट तौबीरकांदा अखोगी महिरोइसिंग से मास्टर तमदा मतेंग पांगबिउ हाइदुना सुमई लेबा अखोइसिंदा नोर्मल सिंग जगे दुगा अखोइ आई बोयसु अखोइ चेरोलमा इसिंग जबा लेसखै अखोइ ऑनरेबल चीफ मिनिस्टर ऑनरेबल एजुकेशन मिनिस्टर अदुगा यूनियन मिनिस्टर ऑफ स्टेट फॉर एजुकेशन अदुगा मणिपुर यूनिवर्सिटी की वाइस चांसलर मदे रेस्टासु अखोइ आई बो चेरोलसु इसिंग जबा लेसखै हाइना साइथमजे कबुई समिति मणिपुर लिंखलकपना ngasi फावदा सिंग डिस्ट्रिक्ट सिंग नुक्सी चानन लेब ngamhalibani haina समिति असगी प्रेसिडेंट DL कबुई ना फुंदोखरे वफम सिंग असि मणिपुर प्रेस क्लब त पांगथोखिवा कबुई समिति मणिपुर गी मणिपुरदा माथोइरक सुबा मपोक कुमोन ग थौरम ग मरी लेना फुंदोखिबनी थौरम अदुदा राष्ट्रीय स्वयं सेवक संघ मणिपुर गे प्रसारक लाइसम जत्रा अमदि कबुई समिति मणिपुर गे प्रेसिडेंट DL कबुई ना वांगलो ओइना थोरम अदुगा मरी लेना DL कबुई ना हाई मणिपुर लेरिबा फुरुप खुदिंगमक्की ओइबा अफबा पुरकननबा पांडमदा हौखिबा इंकुमजा लिसिंग सापन कुंट्रा मरी दा कबुई समिति असि लिंखतखिबनी ममिंग कबुई समिति थोलबसु लेमिनरिबा फुरुप खुदिंगमक्की थबक तौदुना लाक्ली मतम अमदा फुरुप अमगी मरक्ता नुवाइनदबा कया लेरमी लेमिनरिबा सिंगी मरक्ता लेरंबा खुदोंग सादबा सिंग समिति असि लिंखलकपदगी खरा मखै साफबा ngamki हाइबो फमसु फोंदोखि मखचा चालान तौबा अदो कोनबगी दमक्ता लिंखतगी पंतमनी कबुई समिति हाना ममिंगबदी पंजरे तो कबुई समिति असि कबुई खक्तगी थबक नते माना तौगछि मणिपुर लेरिबा जाति पुनम मैबसो मैबसो एनी जाति पुनम असि याखनबगी दमक मदुगी कनो लिंखतखिबनी कबुई समिति सि 1934 दा सर सुशांत सिंह केसी SICV इना मान यावना लिंखतखिबनी मणिपुर सिंगी मसीबाव कबुई समिति पाथोखिबदगी मसीबाव सालान तौनदना मसिन मनाव ओइना नुक्सी चानना माने हिमिनबनी अदुगी निसिंग कुमोनी नसी मुद्रामा थोइसोबा निसिंग थोरम मसी पाथोखजबनी मैतैबु सही हुमराम दो चुमना ST दा चनबीदना लापगी अमदे अखोई मैतैसिंगबु इकाई इसागी सक ताकचनरबा हक पुंबा मत्तुना थंबतनतना मतिंग थोक्तबा फुरुप अमा ओहेनबगिदमक मसिगी टेक्चाक पुंबा इंडिया अमदे मणिपुर लेंगांगना पुगदबनि हाइना मैतै ट्राइब यूनियन MMTU गी वुमेन विंग ना पेंडबा फोंद्रोली वांखै खुनौदा लेबा MMTU गी लोइसंगदा पांथोखिबा पावगी फम अमदा MMTU वुमेन विंग गी कन्वेनर रूपांजलि थोक्सोमना हाई मैतैबु ST लिस्ट चननगदमक रिकमेंडेशन अदु सेंटर दा थाखिननबा हाई कोर्ट ना लेंगाकता खंगनखिबगी मतुंग इन्ना लेंगांग सही अमगी मतम पिबिननबा हाइरखिबा अदु ngasiga tharga numit kun khaktabak ngaire maram asina लेंगांगना तोफम थोकप थबक सिंग अदु अथुबदा पांथोकननबा होनाबिउ मेय लाख मापन हेनबना अखोइगी हक मट्टुना थंबा यानिंगदे मैतैबु ST लिस्ट चलहन गदबनी हाइना मसाना याना मैतैबु ST लिस्ट चलहनबगी दबक
चथखिबा मास मिस कॉल कैंपेन दा मिस कॉल पिरखरबा सिंगी हक मत यारोय हाइबगी चप चाबा पौकुम लाकदरबा इलेक्शन सिंगदा सुक्सोय सोयदना ममी तारकलोय हाइने लेते हाइना सेक्शन वारोलसु थमखि हौजे हौजे कुकी नार्को टेररिस्ट सिंगना ngамखैदा सिंगनरक्तुना मैतरबाकी ngамखै सिंग खोपसिलक्तुना मैतै खुनाइबु मुथतननबा होनरक्लिबा असिदगी ngakthoknanadaba nongpok maikैदा hangdoktuna leiba nongpok pana tengol lakpa loisang sponsored by Universal Friendship Organization UFO itam marang porelda pangakun leiba maitai laloi singda All Manipur Relief and Village Volunteer Organizing Committee gi nongsijarba chinau iche ichan kayana lakpiduna chana naba cheng hawai chana naba thau thakna naba ising amadi nongwada changraba yadaba polam sing mateng pangbirambaga loinana pangal thona hapiramba amadi yaipa Thojal Pibirambagidaba Universal Friendship Organization Central Committee Hypoki Maike Dagi Tomul Kangba Uttari Amadi Thagatpa Fongdorokli Thasigi Mapalda Noida Indoor Stadium da Pangthok Kadoriba Matrix Fight Night 15 MNF 15 Asida Manipur Dagi Chungreng Korengna Common Event Interim Title belt ki oina saruk yagadori India ki khwaidagi chawriba MMA championship asida Manipur dagi ahanba oina interim title belts asigi chungrengna Muhammad Farhat ka fight tawragani fight asi lakliba thangja numit ki numidang waram pung taruk taw matamda Disney Hotstar da live thagani miyamna yengbiduna pungning thawapyu haina sanaroi sing maikei dagi paujel pirakli Manipuri lolbu Assam Sarkar na masak khanglak pabu nungai ba harawa phonglok po ina ngasi Assam Manipuri Maira Paibi apun baluk ampal gi office Madhur Gram da MYFA amadi Amsugi lusing basing bu taram no okre thoramdu da Ampal gi president Benny Misra MYFA gi president Thangjam Brojen Amsugi president Ngasepam Sanahan Maifa gi chief advisor Seram Hirajit Maifa gi secretary general Tampak mayum salau na dai sepamki thoronggi wahaudo pirna waipagi chief advisor Seram Hirajit na haikibada Manipuri Rolbo Associates official loan ohanaba hotnabada ima Maira Paibi singi achoba thodam yauki haibasi maifana kaidongaida kauzaroi ampalgi ima singna icha singi damak wakiba singdo ngasi aikhoi punna harau nungaiba phongdoknare ampalgi president orambi Ima Lili Amadi Ima Sana Thoibu Maifana Ikai Kumnazare Official loan Panglak Pasi Malem da Kundariba Manipuri Purupsa Singda Maifana Katok Zare Mayamgi Matengna Maipak Pak Ngamjabani Haiki Thoram Aduda Asangbam Swapan Mutum Thoiba Prawa Rani Sharma Bijoya Singha Shyamala Singha Minakumari Devi na Singha Saruk Yaki Kudo International Federation India Kifi Association gi bijeng makada lakliba metha gi tangkun manga da kunthama thoi fawba Green Hills College of Engineering Gandhigram Boli Solan Himachal Pradesh da pangthokadaba second Kudo National Championship Cup 2024 da saruk yarunaba selection panglaba Manipur gi sanaroi singna lakliba March ki tang ta manga fawba gi manungda association asigi office da laknanaba Kudo Association of Manipur Kam gi secretary Laisram Singh Singh na thadrok pachol amana khangalakli Deletion of nomadic Sinkoki from the list of scheduled tribes of Manipur Hainamithon but like Lakliba Markitang Mapalgi Nokilpung Anita Matamda Maitai Tribe Union Sinduna Directorate of Information and Public Relations DIPR gi Auditorium Hall da Ponglagani Larik Asi MMTU gi Legal Cell gi Section da Laiba University gi Oza Thabak gi Potharaba Laibaki Loishang da Lairamba Bureaucrats Officials Sing Loyana Historians Sing na Khomjinduna Puthokpani Larik Asidam Apalam dagi Kuki Chin Mijo Sing na Manipur da Karamba Tangkak Sing da Sanglakhibage Angan Bamatam Ningtho Palangaida Makoina Kari Kari Torambage Makoina Matau Karamna Yelhomi Ama Oina Lana ST list da Yaukibage Haibagi Maramda Ariba Matam gi Puwarigi
document sing puthokli loinana larik sigi saruk singda kuki chin singna ST listed lana yauki bagi matam dugi aranba political decision singi warep sing chu yauri masida yauriba document ayamba ningthau pali matamgi darbar gi warep sing British matamgi ariba order copy amadi record sing yauri copy ayamba na hojiki matamgi mirol na phangbada warba London Archives India ki Delhi Kolkata amadi tongan state singdagi hongatpani masigi mathakta matam amagi legak ningthau amadi puyagi maramda ngainabasingna pirakpa document singsu amani ifrup ijati kannabagi lamjing maira oigadariba lairik asi phongbagi thoramda miyam punama saruk yananaba maitai tribe union ki maikaidagi thorokpa cherol amana appeal tawrakli March 3 tagi horduna Japan da namit humnigi khongchat lakiba external affairs minister S Jaishankar na Japan gi mahakapam manaba Yoko Kamikakaga unaduna wari sanakre leba anigi mrakta leinariba mari henna fagat hanaba yauna hiram kayagi matangda lusingba anina wari sanaki Japanese car maker singna chahi kunma chupna sel thadaduna India da car mayam ama sakre adum oinamak India ki mapanda thadokhiba car apumbagi selfam adu US dollar billion manga henbak ngamdri amromda Apple gi iPhones Mapanda thadok khibagi sanfam di lupa crore lising hufumarom yaure hari India amasung Japan animak China amasung Russia na punna thabak tawminaduna sandurokliba expansionist asi thengnari masina Tokyo da chaipu ama oirduna India Japan Defense Cooperation da achawa khurau ama thangba oirakli hari Masig mathakta PM Modi na paikhatliba Make in India ki matang da su Japan na India da technology transfer tawada yaningdaba laiba asina Bharat pu military industrial power ama ohenbada thintali hari amphibious search and rescue aircraft tarani thoi Japan dagi lainanaba tawriba wafam da su Japanese leadership na condition kya thamjili Japanese military leaders singna budi India ki proposal aduda yamna pukning changna lauri hari Gulf of Aden da Barbados flag cargo vessel ama missile na sohan badagi tawdokta awaba nanglaba crew member kumatoi Indian warship INS Kolkata na kankre Indian ama yawba crew member sing aduna makhoi gi vessel adu mai chalak padagi hundok lamki makhoi bu Gulf of Aden da Maritime Security Operation Chathariba INS Kolkata na helicopter amadi boat sing sinaduna kankhiwani haina Navy gi wangangloi commander Vivek Madwal na haiki soklaba crew sing aduda ship adugi medical team na hidak langthak kaya supiki kahena soklaba sing adubuna INS Kolkata na Dajibauti da purakhi hari sanabagi pau ngarang dagi hauna all Jiribam Sports Association Jiribam AISA na sinduna Jiribam Higher Secondary gi playground da team trabangana saruk yaduna sanariba first district level 5-a-side mini boys under 13 football tournament 2020-24 gi ngasi sanakiba ahanba match da CKCA na Oriental Club pu goal ahum ani Anandamoi Club na YWA bu goal mari soino amadi Sunrise Club na Elisibo Bau Parabu goal taratret soino da maithiwa piki hayang ahanba match nungthilpung anida Ichel Club ka KMYC anisuwa match da nungthilpung ahum da LECA ga KYC aduga ahum suwa match da nungthilpung ahum da Yaul Club ka SP NYC na sanagani Itanagar gi Golden Jubilee Stadium da hauze chathariba 63 suba Santosh Trophy gi ani suba semi final ngasi Goa ga Manipur ga numidang pung tare tabagi sanaba hokre ahan ba half forward Manipur na goal ama chanduna mangjil thari hari looks like it has came from inside and has crossed the line and Manipur strike here from distance hits the inside of the crossbar and has crossed the line. The Gangbum yet again with a very crucial goal. Now Manipur is a big match player. Aroibada Maroyo Pau Amuhanna
Doris India Film Festival 2024 gasi loisinkhre. Nomagi oiba Honey Festival cum Experience Exchange Workshop on Prospects and Promotion of Beekeeping in Manipur thorom pangthokre. Manipur dagi FMR lauthokrabasu mamangda changsilakhabising khandokpadi arubu ama oigani haina Maheswar Thonaujamna phongdokre. Loinana Action and Affairs Minister S. Jaishankar ga Japan gi mahaka phamanaba Yoko Kamikaka ga leba anigi marakta hiram kayada wari sanakre. Gasi damakta paudam pijaba matang asid loisinjare me yang tabir bukai punaku amuka hanna khurumjari.